Lakhipuronline putok saba April gitang ama thangje numit ki Khomjinba Pao tabirase. Ahanbada maroiba Pao. Union Home Minister Amit Shah nongmagi oiba khongsetta ngasi nungthil Mizoram da lakadori. Manipuri Medium School da midyang thamlaga NEP 2023 gi matangda khananainakre. Saknairaba Guru Padmasri Sawgaijam Thalina Laikidabada Barak Museum and Library Pontarapurna awapa phongdorakle. Khorirol Sanglen Lakhipur da Saknairaba Ahal Marigi Marfutara Nipan Suba Mapok Kumon Thorom Pangthokre amasung All Jeribam to Impal Road Motor DI Drivers and Owners Union Koba Union amasemkre. Haujik mapung oiba pau tabirasi. Union Home Minister Amit Shah nongmagi oiba khongsetta ngasi nungthil Mizoram da lakadori. Aizol gi manak nangna leiriba Jakhosang da lupa crore chamaga homphom de changna saba loiraba Assam Rifles Battalion Headquarters Complex mahakna sanga bigani. Masiga loinana tongan ba anoba project kayagi sangaba amadi urep uyungsu tambigani hairi. Manipuri Sahitya Parishad Assamna Mars ki tang 13 irai nimitta one day orientation program on NEP 2023 observation on Manipuri medium schools haiba nongmagi oiba naina thoromama Lubasigi Vice President Ngangom Basad Kumar Namipama Poiduna Parishad ki Maru Sanglen Silchar da Pangthokre. District Academic Council Kasar ki Secretary Amadi SC Dev Vidyapit Silchar ki Headmaster Khaidem Omolna Athoiba Mithung Amadi Y Prafula Singha Associate Professor Department of Political Science Janata College Kabugonsna Ikai Khumnajaba Mithung Oipiki. Mifamapu Mithunglen Amadi Ikai Khumnajariba Mithungna Maira Chukatuna Thorom Hodok Piki Amadi S. Ibocha Singha Treasurer Manipuri Sahitya Parishad Assamna Taramna Okpagi Warol Piki. Professor K.H. Dhiren Singha General Secretary Manipuri Sahitya Parishad Assamna Nungi Oiba Warol Phongdok Piki Thoromgi Makha Chatharakpa oina Akhanna Bawangang Loi Ani N. Dhiren Singha A.T. Modhura SS High School Udarbon Amadi K. Karuna Murti Mishra A.T. Singerbon High School Singerbonna Thoromasiga Mari Lenana Marik Chumba Wapong Thambiki. Loisilakpada Thoromasida Saruk Yakiba Oja Kuntra Mangaga Manipuri Sahitya Parishad Assamgi Mihut Singa Hiram Masigi Matangda Tatok Tasin Amadi Wahang Paukumgi Oiba Thoromamasu Pangthok Kibaga Loinana Mifam Mapuna Waroisin Piduna Thoromasi Chinglebna Loisinki. Nusibagi Haurakam Thamoina Chimbalda Tatana Insin Lamdam masigi isay nungaybu pamjaba naharol singbu puning tawatjaba oina Gosaipur Development Association Kasargi lamjing makada Gaura Savitri Memorial Singing Competition 2023 haina mingthonba isay gi hendana ba ama lakliba April gi tang mapan Gosaipur gi chingya lekaida pangthok chakadauri isay nungay gi lammasida thawai jawbasi naw singna saruk zabirana ba dorok ningsingjari Kupa marol gi damak 9101536264 da contact tawbiro Mars ki tang 13 irai numita Barak Museum and Library Pontarapur Kasar Assam amadi Manipuri Dance Academy Kasar Assam anina kusamnaraga Barak Museum gi masagi sanglenda museum asigi maru oiraba donor amasu oibiramba Imphal dagi saknairaba Guru Padmasri Sawgaijam Thalina ikang khangaudana Mars ki tang 13 irai numit ki ayukta laikitabada awaba phongdokpagi mifam ama pangthokre mifam asida Moirangthem Rajmohonna mifam apoibiki loinana URDS ki President Sinam Manjor Social Activist Yengkhom Manjor Manipuri Dance Academy Kasar ki General Secretary Haurongbom Indramani amadi Nandalal Singh asu mifam asida saruk yaki laikidraba Guru asina tawbiramba kudol amadi mahangna pangthoknamba thodang kayagi maramda Barak Museum ki founder Haurongbom Rajmanina wapam kaya thambiki loisilakpada minute ama wangangdana leptuna Laikidrabagi thawaina lairamlenda ingna chikna lairunaba mapugi khuyada thaunijaki haina Barak Museum and Library Pontarapur ki General Secretary H. Khoiri Phaba Singha ki cherol da phongdoragli. Lakhipur ki Saknairaba Ahal Marigi Chahi Marfutara Nipan Suba Mapok Kuman Thorom Mars ki tang 13 irai numita Khorirol Sanglen Lakhipur da Ahal Marupna Simna Pangthokre
Saknairaba ahal mari adudi Manipuri Sahitya Parishad Assamgi founder president Mayang Lambam Nildhaja, Lakhipur gi ex MLA Wangkhem Subongkor, Singirbon ME School gi founder headmaster Amadi, Nahamarup Kasar gi founder cultural secretary Furisabam Brajamon Amadi, Matamamada Kasar College Silchar gi Manipuri department ki professor Oibiramba Rajkumar Surendrajit Makoi Mari asini Makoi Mari mak Krista Kumja lising amaga chamapang kunmanga da poke Thorum haugalakpada laikidraba Saknairaba miyoi Mari asigi saktamda Leisu amadi Mairakatuna ikai khomrajaba utke Matungda Lupki President Thoidingjam Dhirendra amadi BP Ingudam Kantana mifamapo iduna pangthokiba naina thorumda Laikidraba ahal Mari asigi punsi amadi makoina hinglingai da pangtholamba thabak thorum singi matangda Lupki Thoburen Ingudam Binod Ngamthang Thoburen Khaidem Gaurahari, Aribam Nripendra Sharma, Haurongbam Keso, Irungbam Ongbi Prabhavati Devi, Thokchom Nalini Kumar, Huirem Manimhon, Longjom Kopendra, Oinam Ibocho, Amadi Maibam Manimhon Chingba Miyoi Singna Wangangke. Matam kayagi mamangdagi National Highway 37 lambi asida pochai puthok pusin tawriba Tata DI gari singna thengnariba awana kaya si yenglaga Jiribam district ki lengang pokpidangarang All Jiribam to Impal Road Motor DI Drivers and Owners Union hainaming thonba member taret na saba union ama semkhre union asigi nauna khalaba president N Sadananda Meiteina paumising da haikibada National Highway 37 da cheliba DI gari sing asina Jiriba mamadi Impal ki marakta pochai puthok pusinda mateng pangli DI gari sing asigi union amadi association laitaba maramna awa ana thorakpa matamda mateng oinana bahaiduna union asi sembani haina N Sadananda Meiteina phongdokhi numit asigi mifamna yetnaba laitana khankiba executive body member taret adudi president N Sadananda Meitei secretary H Budhi Singh assistant secretary L Uttam Singh treasurer K Nanau Singh publicity secretary KH Ibotombi Singh executive member L Okendra Singh amadi Muhammad Azmol Hussaini ngasi aikoigi Jiribam dagina Impal aduga Impal dagina Jiribam cheliba akoi DI gari singi owners aduga drivers akoi punna punsan minare haraga akoi union namakak semjare union asigi mamingdi akoi All Jiribam to Impal Road Motor DI Drivers and Owners Union haina akoi mingthonjare hariba union asina hiram masidaida matam sangabadagi awana thengnadana laiba lambi sidai thengna DI gari na thengnari ba punamagasi akoi haribe union asina support tawjagani maram maduna maige somda lakpiriba DI gari sing akoi gari masa sing punamak masida restart view loinana akoi gi awaba laiba matamda masigi secretary president gi union gi number paibiraga khudakta ahing nungdin nungdang khatana pau pibirau adong gi awabada union asina matam chupagi mateng pangarba sem sadana leijare Aroibada maruiba pau amukhanna Union Home Minister Amit Shah nongmagi oiba khongsata ngasi nungthil Mizoram da lakadori Manipuri Medium School da meeting thamlaga NEP 2023 gi matangda khananai nakre Saknairaba Guru Padmasri Sawgaijam Thalina laikidabada Barak Museum and Library Puntarapurna awaba phongdorakle Khorirol Sanglen Lakhipur da Saknairaba ahal marigi marfutara nipan suba mapok kumon thorom pangthokre amasung All Jiribam to Impal Road Motor DI Drivers and Owners Union Koba Union ama semkhre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare